Voluntary Health Association of India की Makhada People Resource Development Association PRDA BISHNUPUR na KHUNGANG tarukta Community Health Strengthening and Awareness Initiative HAIBA WAKHLLONDA CHAHI ama CHATHAGADABA Health Wellness and Equity WHE Initiative ngasi BISHNUPUR da LEIBA PRDA Conference Hall da launch tawkhre thoram aduda CMO BISHNUPUR Dr. L Raichandra District Family Welfare Officer BISHNUPUR Dr. Nelson KB Mall STS District TV Center amadi PRDA gi Secretary L Suranjoyna athoiba mithunglen oina saruk yaki thoram aduda Voluntary Health Association of India gi Senior Program Manager Dr. PC Bannagarna video conference ki kuthangda launching program aduda saruk yaki basingda Health Wellness and Equity HWE Initiative ki miyamda sandokna taktuna khangminaki thoram aduga mari leinana PRDA ki Secretary L Suranjoyna phongdokibada Health Wellness and Equity HWE Initiative program asigi Makhada BISHNUPUR district ki khangatlaba khungang tarukta laiba miyoi singna haksel gi matangda mamutana khanghangani program asida communicable disease amadi non communicable disease sing asi matam gi oina maru oina nupi angang singda mapung fana khanghanduna lengak na kari karam bakana bapiri amadi matau karamna kana balaugadagi haibadu khanghanduna communicable disease amadi non communicable disease sing asi fajana control toba ngamba khungang ama oiraknabani haiki leiba Prda sing se masisina haksel gi matangda amatana khangan aduna khoina hoji communicable diseases haibadi TB adigi matam gi oina leiba akhoi fever sing asigumba mayam se mayam sing se gyan ta halaga matam gi oina tholiba anaba se leiba maruina nupi so angang sing maruina nahajing ga gyan ta han loina ramu non communicable disease haibadi hoji matam ni matungina hoji akoina henkalaiba anaba sing karam anaba no haraga akoina BP oiba anaba mayam henkalakpa adigi cancer gi anaba mayam henkalakpa adiga sumaina non communicable gi oiba disease mayama henkalaiba se masi akoina masi su niyam da gyan ta halaga masi gi matang da su government gi makhada kari facility lege kana bana karino amasu praja sing kamai phangba yagade haibi matang dina koina sahi ama chumna kun tarukta khangkatlaba nahajing siga loina raba train toba jumdong gi oina masigi awareness phangalaga communicable and non communicable disease se phajana manage toba ngamba control toraba dugumba kungang ama district ama oibada mateng government gi huji leiba process system si mateng pangjan boina akoina tau pangjan bagi